Image Paodam Ming Tabiribu Singbo Amamata the Kurumzadi, Housing Mariba Pauda, 28 Governors Cup and 17 Governors Cup Women Polo Tournament 2018 Ngasi Minister Lepau Hopkina to the meeting with the Haudo Cray. World Zitu Kunedo 2018 da Goal Lower Kraba Manipuri Sanarushing Okray, Winana, Taramari Suba DSA Trophy State Level Invitation Football Tournament 2018 Ngasi Deki Haukray. Housing Pau Sanuna Pizadi. Manipur Horse Riding and Polo Association MSRP and Sindunang Sidaki Impalgi Mapan Kangzebungda 28 Governors Cup and 17 Governors Cup Women to Polo Tournament 2018 Haudo Cray. Polo Tournament Haudo Puki Tharomda IFCD Yas Minister Ladbao Haukib Social Welfare and Health Education and Commissioner Su Oiriba MSRPA Honorary President as Dilip Singha IAS Amadi Manipuri Pony Society ki President Dr. KSI Sojina Matangsina Tuba Mitung Tharomapu Akhanaba Mitung Oina Sarviaki. Tournamenasi Laglebatang Kumarpan Pawa Setagani Nasi Ahobanumita Nampul Mapan Polo Club Amadi Samadon Ayamba Polo Club Anina Sanabada Nampul Mapalna Samadon Ayamba Panjan Manga on the Toykre. Tarongi Sip Geski Waral Piraduna Minister Ladbao Hawkim the High. Handaki tournament asida nupa nupi punna sanabagi anuba makal polong masana ama uba pangadori masina prithibigi miyamna polobo hena pamnabagi itel amadi phawangani haiki. Manipur ki Mahut Department ke Miyang Makadar Salaigadaba urban area da ladiba Tolis Singh kadai da ladibagi habadu gugangi kudangda miyamda uhannaba application ama athubada launch toragani haina pauge source mana phongdoragli hairiba Tolis Singh ase municipal council singna chalaigadabane Manipur ke oina apunba toilet samaga niputarok urban area da thamle masigi manung Impal Municipal Corporation ge makada Kunipan Kaksingina Tared Amadi Kaksing Kunogina ani yauri loinana permanent oiba toilet complex so Impal area ge mafam mari haibadi Wahengbam Laikai BT Park ka thangnana leiba ima temporary market all assembly ge maningthang basaruk amadi custody thong manakta sanaba appropriate haidi Nakalam Ramda Mahut Department na Hausi Impal Evening Haina Chatare Bisi Class 10 Amadi 12 ke Parikha Laibana Maram Oraga Housing Mapungpa Bangamdabani Exam Sing Loraba Matung Mai Pakna Pangtungnaba Department Sina Honari Hairi Pongnafam Delegate Sponsorship Makada Saitya Thaupa Glove Impal Nisinduna World Poetry Day Kam Gopal Sharma Award Presentation Thoram Ngasi Zend Manipur Dance Academic Campus da Leiba Priyo Gopal Sana Auditorium da Pangthokre Thoram da Revenue Minister Karam Samna Thoba Mitung Amadi Manipuri Sahitya Parishad ke President Professor and Tombina Thoram Mapu Oiduna Daista Phamki Ngasi gi Thoram da Gopal Sharma Award Aribam Setresor Sharmana Lanthoki Award Asida Citation Sol Momento Amadi Sel Oina Lupalisang Tara Yauri Tharongki Athoiba Mitungi Waram Piraduna Minister Karam Samna High Media Bo Maning Tamlabata Society Ase Chokhalan Bangamgani Maramasina Media Bo Tati Tawoina Tawidanaba Amadi Media Nasu Nakal Animaki Yanglaka Pau Fumbinaba Apil Thuragli Minister Namakata Kibada Lamdam Sida Laiba Sahitya Gamari Lainaba Lupsing Punsin Biu Lupsing Pulabata Sahitya Ge Tokaiba Office Tamnanaba Lengang Honagani Haiki Ngasigi Thorongi Manungchanna Mahakabi Hizam Angahalgi Chahi Chamaga Kumanga Suba Mapokuman Thoronga Mari Lainana Saireng Saidinaki Haukiba Thasigi Tang Taraturuktage Border Pillar 79 Dagi 75 Amadi 82 81 Power Survey Tabugi Tabak Chatarapugi Makatarapo Oina Thasigi Tang Taramapanda Border Pillar 76 Amasung 75 Ngarang Tang Kundana Border Pillar number 76 Amasung 75 Survey Tawkre Haukiba Tang Taramapanda Border Pillar number 76 Survey Tabugi Matangda Border Pillar 76 Ase Myanmarom Thangba Mapamdagi Puthuraklaka India Romda Sangsenduna Kinkibani Haina Haulenpai Khulge Chimna Pendaba Pondokre
Hauzik Sathariba survey asigi matangda India gi surveyor amana phongdokibada survey asi loraba matungda Silongda report tharaba matung Delhi da amuk thaduna khangangani madugi matungina lebak anigi oiba khananainagani haina phongdoraki Manipur gi Singhi district Singda level school Oza Singda Yamna Araiba Lambida scientific knowledge Panganabaki Pandamda Manipur Science and Technology Council Mastekna began Prasar Noida Department of Science and Technology Government of India ga Punasinaduna Pangthokpa 4 days residential training workshop on hands on science ngase youth hostel command lampak impalda deputy minister Waizui Kumana athoiba mitung oiduna hudokre tharomda da wangang leduna deputy minister na haikibada mahiroi singna science service karino khantanaba oza singna mahiroi singbu khanghan minana bagi pungning thoga piduna khangningbagi khorangba pohanggadabani munna khantaba wakan sagatpa amasung Gupthana yengba asi science khangnabagi araiba khongtang singni hairaduna tampaklamgi mahiroi sing science amasung mathematics ta chanaba yai adubu singi lamgi mahiroi sing hairiba subject sing asida sothei haiki tharomda da saru yakhiba maming lairaba physics professor BN Dasna training workshop adu gi resource person ama oina phongdokibada miyobagi punsida science ki gyan loksing leiba yamna darkar oi Aikogi punsi mahingi sathariba paring sing scientific idea singa punachaminai maramasina scientific loksing gyan ngasigi hawulagliba mirolda khanganba yamna maru oi haiki Mistake Director T.S. Surendranath Singana school level gi mairoi singda scientific knowledge yohanbagi darkar oibagi maramda wangangki Director of Education S.na nominate wasangi district singdagi oza yangkhaimangana training workshop asida sarugyari haiki Tahasigi tarani toidagi tarani pan forward Thailand Bangkok ta laiban National Stadium da pangthokiba World Zit Kunedo Championship 2018 da India gi mehut oina sarubyarubuda gol lawrakraba sanarising ngasi Manipur yorakre makoi bumyamna airport da harauta yamna okibagaloinana makoi gi lekai lamdam singdasu taramna onakre kiam sipai wangmataba Development Association KSWDA Kung Ahanbi Youth Association Kaya amasung Global Club Kiam Sipai, Mamang Lekai, Tobal Nasu, Mairusing Taramna Oki, Kiam Sipai, Amurizam, Lekai Community Hall the Pangtokiba Taramna Opagi Taramaduda, Zempense Baduda Gol Laura Kraba, Silky Tinguzam, Nitis Oinamp, M. Nelson, Victoria Oinamp, Ori Sekanta Amadi Senior Forms Competition, the Gol Laura Kraba Doctor O Sanayaibo, Lekai Biam Amadi Club Ki Musingna Taramna Oki. Taramna Opagi Taramaduga, Mari Lainana Pangtokiba World Zit Kunedo World Championship aduda Senior Sanaroi Emma Oina Saru Yaruba Sanaroi Shingi Course Amasu Oriba Doctor O Sanayana Pundropada Championship Asida Indiana Puna Gold Contramato Silver Manga Panglutuna Overall Team Champion Odekliba Asida Manipurdaki Saru Yaruriba Sanaroi Taranitui Asigi Chauraba Tadang Yawi Gold Contramatoi Asigi Manungda Gold Taramatoi de Manipugi Sanarushing Panglapani Masinalam Drabadi Gold Kuntaro Pankiba Sri Lankana overall team champion Asi Orankibasu Yai Haina Pungdolotuna Miam Punna Equigi Sanarushing Bu Yokaminisi Haina Pungdoki Masigi Sanarushing Bu Opugi Taramaduda TMC 1 number 16 councillor M. Ibobi 1 number 15 councillor and Santi Devi Amasung Social worker Yunam Nabachandrana Atava Mitung Sing Oina Saruyaki. More Muslim Women Development Committee na sindurangasi laibagi pangkhaige wang madalaiba al orebike ada sempam yantopagi tharoma mapang thokre ngasi yantogliba sempam masida phangpham thopa all age pension su phangdaba family benefit amasung government ke atopa facilities sing amata phangdaba singda makogi punsida mateng kharada su oinaba selgi mateng pangkhre Social Welfare Department ke pongning singsin bagaloinana all age pension gidamakta makoibu recommend Tohan Binaba Haiduna More Muslim Women Development Committee na Pungdorakli. Pakata na Pungdoropada Sahi Amada Al Oiribising Bulenga ki Makidigi Mating Pangadaba Kudong Sabasing Pangdabasing Bu Tidutuna Chahi Amada Mioi Jamaga Manga Makta Social Welfare Department ta Lairaba Pangkagi Wangmada Labor Musingi Ming Tagatuna Makoigi Haksing Pangangani Chahi Amada Pez Homlok Tongna Sampam Sing Asi Yantopagi Tabaksi Jatagani Haiki.
Sahi asige April tha phawbada Manipurda BJP ge ningthina trend tawraba karmi lising taramanga putuktuna center amadi state ta paliba BJP ge sarkar asina miyamgi dama paikhaliba scheme kaya asi mipung khudingda khangan minanaba mandal na satuna chataragliba workers in training program ge sarugama oina ngasisu Rashtriya Parikshakshan Abhiya ge makhada BJP Wangsing Tentha mandal na sinduna nomagi oiba booth level workers training program Wangsing Kodom Pokpida Leiba District Sport Complex the Pangtokre. Training program Maduda Wangsing Tentha Kendrige MLAP President BJP Manipur Pradesh ke Hanaki President S.I.S. Santikumar BJP ke National Vice President S. Sarda Devi BJP Manipur Pradesh Mahila Morcha ke President ke Inausa Devi State Organization Secretary P. Premananda BJP Tawan District ke President L. Deval Amasung State Secretary L. Deskumana Thayam Mitung Singh Oina Saruyaki. Training program gi Maru Eba Saruk Amak Oina Wangang Roy Singna Party Asage Maramda Amadi Party as Sibo Hodo Piramba Luching Bagagi Maramda Wangang Duna Workers Singda Wakaltahan Ki. Nisating Bagi Mayukta Sataba Drive Amo Oina Ngasi Kaksing Sumnange Ong Tang Basarukta Yu Tonglamba Mapam Singh Kada Kaksing District Member Singh Amade Kaksing Police Ke Apunba Kongbu Amana Thugai Kre. Yu Thongpam Singh Adudagi Yamlaba Yusak Hamai Amadi Yu Thongbada Sisinaba Kolik Singh Pagalaga Excise Department Kaksing the Kusina Kray Excise Department Sisina Kipa Polam Singh Adu Dempa Gari Mapot Ahumni Charangna Lupalak Amamakai Hanbagi Polam Singh Oigini Heidi Maite Traditional Dance Teaching School and the Performing Center in Palgi Chahi Kumangasu Bagi Silver Jubilee Thoram Satarakpa Adu Ngasilushin Kray Palace Compound the Laiba Maharaj Chandrakriti Auditorium the Pangtoki Batharomaduda in Tolai Sambasana Zawana Atuva Mitunglen Artian Culture Minister Alzen Tukumana Thoromapu Amadi Padmasri R.K. Jaljitna Akanava Mitunglen Aina Sarugyaki. Santara Sinatha Taruk Sumna Silver Zublegi Tharamase Pangtokuna Lakibani Nasigi Tharomapu Gewaru Pirituna Minister Alzen Tukumana High Culture Ase Society Amadi Civilization Gemamini Mapalamda Manipurgi culture bo asuke madik thogat biri aikoi ipa ipusingna thambiramba culture ase aikhoina khangdaba taragadi aikoi kanano haiba khangba ngamloi haiki koina khangba ngamde na haiba dawna koina culture se sai culture se kaino khangjadaba haibita aduna sai culture khangdaba taragadi akoi shagi ahla manchimna thambiramiba akoi inherit tawjariba makalgi akoi basic traditional philosophy akoi the way of life to meet is United Committee Manipur UCM President Ilangam Somsana High Grade Supreme Court now fact and counter case listing machanga contract tigal o haibale krabasu ngase karamba pisasa taduna mara lebasing therapy bale krabage matam ge wangang duna leire wapamasing ase Manipur Press Club the pangthokpa CLK 26 Suba Mapong Kuman Tarongi Kanaba invitee oina wangang bada E Johnson Pondo Kibani Mahana Hai Aran Bata Wusing Cherapiba Pami Nasi Pawa Mari Lenabasing Namara Labasing Serap Pitrabanina CHO Sing Punchina Kongsang Sangsin Mapatare Prasasing Namatu oina Pulaga Kongsang Sangsilabada Mai Pakbangam Haiki Nasigi Toronto Manipur Lady Batongan Tongamba Civil Society Organization Singi losing Basing Saruyaduna Makogi Warol Sing Mian Tanki Manipuri Muslim Council to Morigi Nauna Kalaba Tau Pugata Pasimbu Opagi Tharama Mangasi Ayong More 1 number 5 Muslim Nagadaleba Manipuri Muslim Council Morigi Opista Pangtopakaluna Sakta Kray Thoromaduda More da Punna Kunda Minariba Tonga Tonga Baluki Leaders Sing Maite Council More Tamil Sangam Gorkha Samas All Community Development Organization More Amadi More Police Station Ge OC Ice Chauba SDPO Sandev CDO Moregi DSP TS Thomas 11AR Moregi Captain Sandipsu Saruyaki Ngasinutin Pung Makhairom Taba Matamda Sanjin Tongki CC Higher Secondary School Ge Awang Tangbada Leba BIP Colony Ge Pukri Amada Myoy Amasi Duna Ledam Lay Asiba Haksang Porumpa Police na Lokalaga Masakang Tunaba Zeneske Mokta Tangkre Haide Amaramda Ziribam District e Manang Channa Leba Longray Zank Kundagi Masak Kangdaba Myoy Anina Hana Jelianong United Front Zubda Yaramba Dining Lung Sehi Kumatoi Apopagi Mingna
Gaidim Long Lepamna Tamelong District ke Toksam Sub Division ke Manung Channa Leiba Chinkau Village Tege Mio Ase Juriga Police Station ke Manung Channa Leiba Digle Amadi Ramgai Jang ge Lonaba Thong Makada Siragaleram Lay Imong Manung Singna Pungdurapada Mahak Hana Zubda Yarombadagi Tokla Bamatungda Ngarang Ramgai Jang Kasarda Leiba Marimata Amagi Mayumda Chakibadagi Asigumba Laibak Tiba Todok Ase Tokibane Haidi Ziriga Police Laktuna Asiba Haksang Lokatuna Case Ama Lokakre Haidi Hauki Basahi English and Itara Mangagi Ising Isauna Mayum Makai Mang Tahan Kibagi Matingi Damak SDO Office Kaksanda Darkas Pisilaki by Musingi Oiba Matingi Sempam Lupa Lising Ahunga Sani and Tonaba Masamasagi Adhana Magalunana Bank Account Ge Akutpa Maron Singh Atuba Matamda Pisilanaba SDO Kaksing Anjali Songtamgi Serolamana Haidi Serona Sana Makata Dona Kaksing Municipal Council Councillor Singh Palend Gram Panchayat Irengpan JP Amasung Kairak JP Pradhan Amasung one member Singna Makoi Makoina Koliba Mapam Singda Leba beneficiary Singi Marilena Bachesan saying Atuba Matamda Pisalaknaba Kangan Binaba Cherolis in Makatari Parliament Mipamgi Ngasi Numitara Hundoni Subaki Session Sing Yetokre Union Parliamentary Affairs Minister Anant Kumana members in the Mipam Pazana Pangtunaba Apple Doke non-confidence motion ge wapam yauna Kanakadaba Maru Eba Isumayam Ama Lady TRS Amasung TDP ge MP Singna Rajya Sabada Jarangna Thonduna session Chatabayan Kide Lok Sabada Su AIA DMK Amasung TRS ge MP Singna Law Kongduna Bipam Satabada Panbapiki Ate opposition members Singna Su Makogi Pampam Dage Hogatuna slogan sing Lauki Hayu 2G Spectrum Allocation Scamga Marilene Haiduna Hanagi Telecom Minister A Raza DMK MP Kanimozi Amasung Ade Miyoshinda Dele Haikona Notice Pikre Lunana Pakum Pidak Nabasukangan Kre Waribadu CBI Amasung Edina Tangalapa application bu hearing Tarapu Matunda Pikibane Gesatuka Marilena Matangi hearing May Kumangada Wuduri Special Court Amanadi Eraza Amasung Kanimozibo Kes Atuda Maralaite Haina Hokibasahi December Kumangada Rai Pibale Krabani Rai Aduki Mayukta CBI Amasung Edina Delhi High Court Kes Tangalakibani Chief Justice Deepak Misra Nalusangba Supreme Court Ke Bench Amana Jaiprakash Associate Limited Zalbo April Tarupa Wuda Lupa Crore Chama deposit down Naba Duga Atopalupa Crore Chama Amana Me Tarapa with the deposit down Nabakang Craig Home buyers K project wise that Amasu Senabasu Benz Aduna Makatana Haiki Apex Kona Haiki with the deposit K Sampam Sing Ado Hausaki Oinadi Handung Nabagi Matanga Canary Listen and Tara Taran and Pange Oina Mioi Listen Tarahundoi Chamangana Occupation Certificate Tanari January Kumangada Pamasina Lupa Crore Chamaga Kumanga Supreme Court deposit okay Hauzik Sanabagi Pauda All Manipur Football Association Ampagi Makata District Sport Association Kaksingna Sinduranga Sidaki 14 DSA Trophy State Level Invitation Football Tournament 2018 Hodokre DSA Kaksinge Playground Pangtokiba Tournament Hodopagi Tharomda Kaksing District 11th Palent Zilla Podesaki Upa Adikse and Nazimudina Atoba Mitung DSA Kaksinge President Y Mangolzana Tharamapu Amadi Palent GPG Pradant MD Mukimudin na Akanaba Mitung Oiki Tournament Siging Asi Ahoba Mesta KPSC Kaksing Amadi YDO Sorana Sanakibada KPSC na YDO Sorapo Pansan Ani Amadamai Pikre Meski Ahamba Pansan to YDO Sorage Sanaroi Padmana Match ke minute Kunda Chanki Eduga KPSC ke Panchan Aniduna Ngamnairil na Pasa half Loirapagi additional time ge Manu minute Amachet Padesan Kibani KPSC ge Anishuba Pansanduna Sanjay Kumana minute Yankimatu Padesan Ki Hosik Arabada Maruba Pau Amona Pizadi 28 Governors Cup and 17 Governors Cup Women Polo Tournament 2018 Ngasi Minister Lepau Hopkina Tiba Meeting with the Haudokre World Zito Kunedo 2018 da Goal Lower Kraba Manipuri Sanarishing Okre Winana Taramari Suba DSA Trophy State Level Invitation Football Tournament 2018 Ngasideki Haukre Imes Paodam Asigi Matang Asidalojere Mien Tabiri Bapuna Mapu Amokana